COVID-19 vaccine kapluraba matungda lakhiba reaction yankhai mathoi leire. Delhi Health Minister Delhi gi Health Minister Satyendra Jain na ngasi phongdokhibada coronavirus vaccine kaplubadagi complication thokpagi minor case yankhai mathoi leire hairi. Ngarang ahan banubita Delhi the health worker lising mari ga chahum taramapan da vaccine kapkhibani. Madugi matungda miyo yankhai mathoi da ona taina ba phibam khara lakpadagi makhoi gi marakta khajiktang serious oiba case ama yawi haina minister na phongdokhi. Hairiba patient adu All India Institute of Medical Science da admit tawduna hojik stable oina leiri hairi. Ngarang vaccine kapkhraba matungda minor complication case yankhai mathoi thoki haina health minister na phongdokhi. Khajiktang serious oi hairiba patient adu hospital da security guard oiba masagi sahi kuni thoi suraba miyoi. Mahak pungarang hospital gi intensive care unit da admit tawki. Lemhoriba complication lakpagi case leiriba miyoi singdi hospitalized tawroi. Makhoibu matam khara yengkhigani hairi. Central na Salaiba Hospital haibadi All India Institute of Medical Sciences natana Delhi da leiba healthcare worker singbu Oxford University na pharma major AstraZeneca ga loina na sarba Serum Institute na sungba Covishield kapkibani. Central Hospital tarukta leiba health worker singda changyeng gi tangkak asida leiriba Bharat Biotech ki Covaxin kapki. Leibak asigi drug regulator na vaccine adu gi ayaba pikhibaga loina na phongdokhibada vaccine adu clinical trial mota sinagadabani. Maduna takpadi vaccine kapkiba miyoi singi mari makhong liduna monitor tawgani hairi. Marakisida WHO na AEFI natraga adverse events following immunization haibasi vaccine kaplaba matungda pamdaba medical gi thawong sing thorak thanaba amadi maduna vaccine adu si naba singa mari leinadaba haibani. Delhi na ahan banumita health worker lising nipan ga chama tara tereta vaccine kapnaba pandam thamki. Adumakpu hairiba masing adugi tangkhai khaktama vaccine kapkibasi mafam marfuma thoidani. Vaccine kapagi matang da masing yamdana phangkibasi karigino haina hangba wahangi paukhumda minister na phongdokhibada leibak asida vaccination gi thawong sa da yankhai gi chang losinkhre. Tangkhai amata walhori mafam gi tongan maram leigani vaccination asi masana pamdrabadi namduna kaptrabasu yagani. Miyoi kharana vaccine kaptabagi maramdi register tawraba matungdani adubu makhoi bu soidana laktaba yade haiba wafamdi leite haina pankhi. Atopa pawmana Afghanistan da gunmen singna Supreme Court ki nupi judge ani hatkre police. Afghanistan ki Supreme Court ki nupi judge ani masakhang daba gunmen singna nomaijing numit ki ayukta hatkre haina police na phongdokre. Government amasung Taliban gi mihut singi marakta Qatar da peace talk sa tharingi da capital Kabul amasung atai city singda masak naiba miyoi kya paring naina halakhibaga loina na inau na Supreme Court ki nupi judge ani so hathibani. Police ki matungina maming phongdok triba judge ani du ayuk ki pung mari makhairom tabada sathakiba attack amada hathibani. Attack adu da makhoi ki driver shoki case adu gi matang da security force na thijinba hokre mihat adu da Taliban fighter sing sena khide haina group asigi spokesman na phongdokre. Taliban amasung atai militant group singna micham singda toina attack sathabagi thawong Afghan president Ashraf Ghani na condemn tawkre. Hojik thakara asida government official sing journalist sing amasung activist sing da target tawkhibadagi miyam da maruaina capital Kabul da mipaiba pokhanki. Attack khara da Taliban na group asigi fighter sing chena de haina sengdokpa leikhrabasu government ki maruaiba miyoi sing makhata na hathigani hairi. Makhoina journalist sing natraga civil society members sing di khut tharoi haiba wafamsu panki. Washington na Afghanistan da leiriba US troops sing lauthok tringai da hana sunabagi irang kanthakliba sina US na sinduna sathariba peace talk adu lusil halle. Nakalani gi sourcing na hairi madudi US ki president khallaba Joe Biden na office paiba hobaga loina na mahaki Afghan policy khangan baga negotiation gi thabak sing thaningai oina khumang chausilagani hairi. Amorom da leibak sina angang million 9.9 target tawduna polio vaccination hokre. Sahi manga gi makha da leiba angang million 9.9 da polio vaccine thabagi campaign adu Afghan Public Health Ministry na nongaijing numita hoki. Kumja lisingani ga kunda Afghanistan da polio case yankhai taruk detect tawkhibaga loina na numit manga ni gi drive adu hokhibani. Atopa pawmana Indonesia da yuha hakhibada sikhiba mi gi masing yankhai taruk sure. Indonesia ki West Sulawesi province da irai numita magnitude 6.2 yauna yuha hakhibada sikhiba mi gi masing yankhai taruk yaure haina leibak sigi National Disaster Management Agency na nomaijing numita phongdokre. Agency ki spokesman Raditya Jati na phongdokibada asokpa singi masing sanipan kuntaruk ni makhoigi manungda Mamuju city da phibam thina sokpadagi layeng satharliba miyoi chamaga marfumapan amasung Majene district ta ka hena sokiba tai miyoi tarani thoyauri. Mahakna agency da phongdokibada Mamuju city da mai pibigi thabak pak sanna lepkhiba matungda hojik mai phanganba hore.
Majene district su mafam khara da mai phangan ba hore mafam ani asibu samna haliba maroi ba lambi gi saru khara amanga ta thokraba matung da semjin duna mahu sagum cha thok chachin haukhre awaba nanglaba singna sangja phamlok duna leiriba evacuation center singda tengbang gi polam sing lep tana lagi haina jati na phongdoki meteorology climatology and the geophysics agency gi matungina lamdam adu da makha tana after shock sing thokli हौखिबा नुमित कुंथ्रानी एसिदा इंडोनेशिया दा मैग्नीट्यूड 6.0 नत्रगा मथक्की जुआ हाबा अहुम 5.0 अमसुंग 6.0 गी मरकी युआ हाबा कुनिथोई 4.0 अमसुंग 5.0 गी मरकी चामगा मरफुहुमदोई 3.0 अमसुंग 4.0 मरकी युआ हाबा चहुमगा हुमफुतरेत अमसुंग 2.0 अमसुंग 3.0 मरकी युआ हाबा सनीगा निफुतरेत थोकी Mahusana miam na khangbangam daba magnitude 2.0 gi makha oiba yuwa haba tara humdoi su thoki kumja lisingani ga tara mapan gi September 16 Maluku gi Seram ithatta Richter scale da 6.5 yona yuwa ha khibada yamdrabada mioi ni phuma thoi si khibaga loina na atai mioi lisinga maga chamga humdra nipan asopan nangki Maluku da yamdrabada after shock lisinga maga chama sungna manga thoki atopa pawmana Paujel Sauba Yauna, Frontier Manipur ki editor J. Luang Police na Phajin Kre. All Manipur Working Journalists Union Amjuna Khwaitagi Phaba Paumi gi Manapi Khibaga Loina na State Asigi Senior Journalist ki Lambi da Sangselakliba Mayam na Paujel Sauba Hairaga Khangnariba Aribam Dhananjay Yauna Online Web Portal The Frontier Manipur ki editor M.J. Luang Manipur Police na Laukhatba Regulator Affair Case amagi makhada Phajin duna makhoi gi custody da thamkhre. Pause asina phangba paw amada makhoi ani bu phajiliba case asi Imphal West District Police ki makha da lairiba Singjamai Police Station na register tawduna lakhotpani case asi gi FIR number na 11/1/2021 ni case asi Indian Penal Code ki section 124A/120B/505B/34 amasung Unlawful Activities Prevention Act ki section 39 gi makha da register tawbani hairi Singjamai Police Station ki Officer in Charge Inspector P. Sanjay Masamangna complainant oiraga su moto da lokhatkiba case asina pharaba mioi ani sigi mathakta tawriba charge singna nungsinhandana ba honaba contempt lenga ki mayokta disaffection criminal conspiracy amasung unlawful organization gi sympathizer ama oina miyam da namthak tawbagi warol sing phongdokpana singba yauri Case asiga mari lena na pauses na phangba FIR copy amasung complainant oikhiba Inspector P. Sanjay gi official Izhar OE copy singi matung inadi hairiba case asi ngasi numit yung matung pungkhai salakpa pung baro makhai da report tawrabagi matung ina register tawbani hairi loina na OE dagi online web portal asigi Facebook page da Revolutionary Journey in a Mess haibadi hangat na yawol gi iho yenglubada haiba article ama ngasi numijung mamatung pungkhai salakpada thengnabaga loina na article asida unlawful armed revolutionary group singda minungsi amasung support tawba phongdokgi wafam sing yawbadagi thawong asina lengak amasung masigi rule of law gi mayokta yaningdaba pokan baga loina na leibak asigi internal security issue singda serious oiba threat sing pibagi offense committee tawre haina lobadagi case asi lokhatpani hai Case asigi complainant na report tawrakhiba amasung social media gi Facebook page da ngasi numijung matung da thengna ki haina mayek sengna phongdoklabasu pause asina paujel chawbagi yumgi mioi singa sana khiba wari dadi ngasi ayupung taruklom tarakpa adwaida police ki gypsy ani laktuna mahakpu hanglakhi hairi Police singa duna makhoigi makok thongba officer na hairakpani haiduna sanglakpadagi paujel chawba masaga su haktengna na wari sanaki Masigi matungda paujel chawba masana police officer aduda phone tawduna police team ani tharaktrabasu mahak laklage haikibata hoyi masidagi police team singa du satkraba matungda ayupung mapan khara helakpada mahak makhongna thongna satkhibani hairi case asiga mari leinana mahak amasung editor MJ Singjamai police station gi custody da thamjinkhre hairi Numidang atheng ba phawbudadi makhoi ani bu case asiga mari leinana police ki maike dagi police custody natraga judicial custody remand prayer tawruktuna mari leinaba magistrate natraga duty magistrate na singbagi mamangda puthokhiba laikhidri case asigi FIR copy gi matungina masigi investigating officer IO na Singjamai police station gi subdivision and police officer Lakshmi Thingbai jamna oigani hai panba yabadi paujel chawba thangmai bandagini aduga MJ na Singjamai dagini atopa pawmana Data watpadagi Brazil na Sputnik 5 vaccine approval pibada thinthare. Brazil gi health regulator na Russia gi Sputnik 5 coronavirus vaccine emergency da sinanabagi approve taunaba khanari ngai gi mamangda vaccine asigi makhata ba data yengba pamli.
ड्रग मेकर यूनियन क्यूमिकाना वैक्सीन अदुबु इमरजेंसी दा सिनाबा याहन्नबा थाखिबा एप्लीकेशन दा यावबा चे चांगसिंग मिनिमम क्राइटेरिया यौदबदगी कंपनी असिदा अमु हनख्रे हाइना वाट्सडॉग असिना थांगजिनुमिता फोंदोखी।